Miyamgi Asaoba Fathaba Ngamnaraktre Curfew Marakta Rally Chatkhre Lengaki Office Thong Lonsinkhre Lekai da Irang Horakle Amukon Lusing Balup Mangana Sinduna Rally Chatkhre CMga Unakre Sahin Nauriba Machin Patam Tina Hatkiba Amasung CRPF na Naha Ahum Nongmei da Kaptana Hatkiba Taudoksing Aduna Manipur Miyam Asaoba Fathaba Ngamnaraktre Curfew Thammna2 Akiba Amata Yaudana Wakat Khongchatnarakle Pamdaba Tawdok Thorak Pating Nabagdamak Hengak na Tampaki District Mangamagta Thamjin Kiba Matam Kaktaba Curfew ngasi supung amatang oiraba sukomthok khidre Masidagi handok aduna ngasi internet service su numit humni thingani hairambatsu makha samthabagi phibamda laikre Asaoba luton kanaraba miyam matang hunarakpana lengak su tawfam khangdana phibam ama mayuk narakle Kokome na ngasi numidang pung taret tabada lamboy khongnang khongda leiba relief camp ta leiriba miyam ga punna candle lighting pangthoktuna state mount tawgadawri madugi matungda mathangi khongjang laukthokadawri amarom da lengak ki loisang singthingjinbagi khongjang chu changsinkhre khundrak bam maikai gi apunba club organization singna sagolmang da leiba video o sombung SDC FCI amadi forest na singba office thong lonsinkhre Yanaba Purakti Paba Makatana Office in Hangba Yaroi Haina Lautokre, Kongjang Adu the Saruk Yaba Yaukiba, L. James na Haiki. Sahin Nauriba Angang Hakiba Haibasid, Tamtirba terrorist Kitawani, Masingak Piba Yaroi the Bamaral Amani, Magna Haiki, Irang Asilo Singa Haiba Tarbadi, Tangjing Sing the Ladybats Central Forcing Lauto Aduga, Pampain and Lutzingba, UNLP Kader Sing Oina Tammu, Irang Tokiba Tronglaubi Amasung Misam Hakiba. CRPF Pip Camp Aduda State Force Tammu Cookie terrorist singi matakta military crackdown tau illegal immigrant sing mayumam dahlan ko Kurai konsam lekai apun balap amasung akoy badalay nupi singi oiba khongjang amasu kokomi gi milyang makada khongchat ama Chatkhre Tronglaw bit thogdoki Justice PU Hairi Amuko na lutsing balap mangana sinduna rally Chatkhre CM ga unakre All Manipur United Club Organization Amukona Sinduna ngasi ayuk pung taraga mathoi makhairom tarakpada Imphal ge tidim lambi da Miyamgi Asaoba protest ama pangthokre maikai kayadagi lakhiba Miyamga loinana amuko gi thomi singna kwa kaithel dagi kaisampat tamna wakat khongchat adulakhi Penadraba Miyamna kuki terrorist singi thong adu yaningde Central Forcing Manipur thadoktuna Chatkhre haibana singba tongan ba kholok sing lauki Curfew manung da horakpa Miyamgi ehu adu police na control torga matek ama rally chatlanki masing yamdaba police sing na ngak senduna rally adu hodam leirak machan phawba lahalaba matungda mafam adu dagi lup mangagi thomi sing chief minister unanaba police na sinki luching basing adu police na CM gi get tamna puraba matung chief minister yunam khemchan na luching bal engak kimihut kangbu amaga unakhi amuko gi team aduda MSF poirei leimeron kohor amasung amrobagi thomi sing yaki aduga lengak ki maikai Home Minister Govind Das Konthojam MLA Khongban Tabam Ibomcha Haikham Dingo Salam Rajen Sapam Nisikanta Paunam Projen Susaruk Yaki Pungkai ama hena wari sanaruraba tungda amuko gi thomising ado mayam na ngaiduna leiriba mafam aduda laki mafam aduda amuko gi President Sanjoy Thorukai bamna lengak ki lusing basing unaruba gi pauk tamki Tronglaubi ki terror attack adugi matangda Manipur lengak lauriba pirep asi karino haina hangki Maduda government asi tha ani khaktama ngairi state asida tangdu laitaba phibam hanjilhan nabagi hon nabagi matakta Miyamgi punsi lan thumang danaba akan bacheksin thorang chu lokhatli asigumba tanpham asida zahin nauriba angang ani hatkibasi lengakta suyamna nungaitaba phawi Tawba yaba khudimak tawgani haina thajaba pirki adubu kokomi gi thongmi singna lengaki wafam adu yaningdaba phongdoklamki President run leigera anoba lengak oigera Government Haibasidi Government ne haina thaudok adugi justice pinanaba taksilamki tanja aduda manak nakpada bombula mayam ama pokhairakpagi makhol tarakpadagi mafam aduda tilamba miyam adu mathang mafam adu thadoklaga hamnaki Hukina peace pamde haibasi Tronglaubi ki mihat na takle haina G5 na tadorkpa cherol amana kangalakli Hukina peace pamde haibasi Tronglaubi ki mihat na takle Huki mitop naw chawhanbada leibak kahen gedoribara Maraibak kaningbas sing police na yokat piyo haina G5 na tadorkpa cherol amana fongdorkli KCP gi ice ibomcha KYKL gi silan ngamba Pripak ki si ice malemngan ba Pripak pogi L ibochoba amasung koireng na lusing ba ULLF ki KS ice yolay ba na kun na kuyak piyo na tadorkpa cherol asinahay
Kumja lising ani kunga humdoigi me ahumdagi kuki narco terrorist singna chatharakliba aki tujungba lan thengnabada Indian Army na State Force ta tengbang khide Dolai thabi amasung anu kolgi attack Haukta kimhat amasung trong laubi kimhat asida India gi lanmi sing tumina election ki kuki gi michangda lairuba India gi laingak nei makoida nonjabada lingjen manadraba maitai macha MLA kharadi kangkhada leiba lingumani Zerol asinahai kuki narco terrorist singi marakta lanthengna bangam kidraba state police ki phibam aduda ima ibel singna laloba sing kadai da laikre leibak kallu law haina lawnarki wathar rubal laloba sing amasung naha kayana leijaba khulai paiduna terrorist community ga mayok nakhi laikai da langi mahi tambiduna ningthau palingai da yumthong khudingi langi khulai sizinaba Kuyel lalong adugum na paksan na laloba yorum basingna kuchu khulai sing sizinaba thambikhi ima leibak kandaba yade haiduna mama mapa singna sumacha singbu langi mahi taman bayahunki matam aduda laloba oiba oidaba thoidok na thinakhide ngamjaba tengbang pinaduna tampakki mafam singda kuki narco terrorist sing maithiba pikhi hairi kuki terrorist singda phongna mateng pangkhibadagi imai bel ahlaman singna naha singbu mayum-mayamdagi kauthokladuna lantheng nakhibani haina palladuna cherol asina hai makhoibu lalobani hairabadi maira paibi singbu laloba semgatpani haina maral sizilakani matang charingaida police officer sing miyamna achumba pautak pibi hauba chungani hairi cherol asina hai Thauna lingjel laina ki narco terrorist mayok nakibasi more amasung maning hanjanba jaga singda posting taramba amasung laikhidraba more gi SDPO CIs ananna chingba khara khaktani makhoibo awang ba thakta ikai khumnai narco terrorist singna Central Armed Force ka punduna police post ta koisil laga landa khiba tanphamda kana na police officer singda thauna lingjen happy khibage haibasi khallaga naha sing mapangan kalhan ningba police personnel kaya laitabnate Makoygumna ichin ina oina wakal tamina si haina suserol lasna fongdorakli hiram khudingmakta Indiana mi pantanghanduna thamliba lairaba imung ngaktani palladuna cherol asina hai I masel oiriba police personnel kharna khulngakpa singbu phaduna imung manungda sel thumgi chaitheng pibasi makhatana tobiganu ukil singnasu angamba thakta police khulngakpa amasung micham singna maral pisin bagi casing thengnabada mateng pangbiu tangai fadaba senfam adukak lobiu mayum thadoktuna leibak kannaba tholakpa sing lairamdrabadi iramdam Manipur kanglaipak asi sayen ngayen aduna Manipur thugai ningba phurup singna nahan Delhi na khudon tamthokhiba yarabani haibasi khangminasi zerol asina hai kuki narco terrorist singbu mayok nariba thauna lingjel lairaba police personnel singda India ki gallantry award pi bangamdriba asina takpadi aki tujungba kumja lising ani kunga humdoi gi me ahumda thokhiba thodok adu India ki thausil ni haibasini hairi irang lakchan na basiat pepna blank fire nataga khu makada karigi nongmai kaptribano Ronglaubi ki thodok thokraba matung security force na pare hairiba UKN egi kadar ahum adu NIA da sinabagi mahutta numit tarani gi manungda state force ta sinaduna aseng balangla langjin thigat angadabani haina imagi mairagi president ti ai sujata na phongdokre Ronglaubi ki thodok ta aso open nangduna rajmedi city da laikanaduna leiriba sokpa singi phibam hangba lakpaga loirona akhoigi manunggi mei singa unaduna Apapatagi wa tarabaga loinana marialena wafam asi phongdokhibani mahangna makhatana hai hojik lairiba anoba laingak asi miyamna penadre laingak ki chatna kanglon amagum jindol laitonda yaurobani haibagum irang adu nemthanabagi damal ex gracia piragani amadi case asi NIA da sinargani haiduna miyambu pangtha hanba yararoi genocide oiba mongda terrorist ki thawang chathaduna pikliba angang ani tumlingai da bomb kapsinduna hatkiba amadi maduda khoisaunarba miyamna CRPF camp tamna thumjinduna pendabagi irang horokpada atamnana nongmai kap thorokpadagi miyoi ahum sikhibaga loinana miyoi kya amana sonki karigi CRPF na irang adubu lakchinnaba blank fire natraga hu makhada karigi nongmai kap tribano hangki